अहानबदा मरो ओइबा पाव नगागी मियोई तरु की नेप तौबद सेनबा कुकी मरी फारे कुकी खुलाई पाइबा मयाम सेटपा उबदगे खौपुमदा कबुई सिंह लौ उब सेटपा किनारे हाइरे KRA गी आर्मी चीफ रोनी हंसिंग सीरगा लेरमे हाइरे सही बिलेन तरागनी थोय मखाई सुरबा गैलेक्सी रोनाल्डो ना पुथोक्रे रोनाल्डो लाइसोम ना नौना थेंगरक्पा गैलेक्सी अदो लोकता हाइरे AICC की नेशनल मीटिंग दा हौजिंग मणिपुर दा थोकलिबा इरांग मतंग दा पाउदम ख्रे हाइना कांग्रेस ना फोंदोरकले सु अमदि ननसु सिंबु मनिंग तौहंदुना मणिपुर की नुंगसिना हिंगमिनरकलिबा फुरुप सिंह कांगखोंग सहेला हैबो वाफम सिंह फोंदोरकले लंबी दा पंदुना लैबा ट्रक गाड़ी सिंह पुसिलकनबा चीफ मिनिस्टर गा वाखनाख्रे मणिपुर दे इंग तप्पा पुरकपदा सुमांग लिराना थौदांग लौबियो हाइना गवर्नर ना फोंदोरकले नगा तरु की लेफम खंगदे हाइरकलिबसी चटनाबा यारोय हाइना NPM ना फोंदोख्रे मणिपुर दा थोकलिबा इरांग सिंह असि इंडिया लेंगांग ना थोहनबनी हाइना रोमेश ना फोंदोरकले मिलान की प्रेसिडेंट पदमश्री डॉक्टर गोजेन लाइकिदबदा लुपक्याना अवाबा फोंदोनरक सोशल मीडिया ना मैखु सिसनबगा मानना हक्सांग सोहले हाइरे अमदि फुरुप मसेलगी मरक्ता खाइबुंग ताहन्नबा होनरकलिबा असिदगी सेक्शन से आइना मेस्कोना फोंदोख्रे खुंजरी वाहोंग रेडियो न पिजबा इवनिंग न्यूज़ पेपर अपडेट मिटिंग ताबिरिबा अमदि ताबिरिबा सिंबो पुष्परानी लाई सोमना तराम नौसरी मरोइबा पाव सिंह संदोक न पिजरे कुकी NP मणिपुर अमसुंग कांगपोक्पी की सिविल सोसाइटी ऑर्गेनाइजेशन सिंगना पांगथोकिबा मिफम अमदा लौकिबा वारेप मतुंग इना कुकी जो फुरुप की मियो सिंह खुंदाबा मफम पुमनमक्ता सथरिबा टोटल सडाउन नि मतम सांगदोख्रे सर्च की लुसिंगबा अहुम हाटकिबगी थौदोका मरी लेनना वारेप असि लौरकपने मिफम असिदा हौजे हौजे नगा सिविल सोसाइटी ऑर्गेनाइजेशन सिंगना फाजिंदुना थमलिबा कुकी तरा मरी खुदकता थादो हनगतबरि हाबा वारेपसु लौखे लैलोन वाइफाई विलेज ता कुकी मिलिटेंट सिंगना नगा मिचम तरुक फाजिन किबगी थवोंग यानिंगदबा फोंदोक्तुना इम्फाल की न्यूज़ सेकोंदा लैबा ट्रैवल मार्केट ता ngasi वकत मिफम फमख्रे जेलियारोंग फिल्म फोरम मणिपुर की मिटिंग मखादा पांगथोकिबा सिट इन प्रोटेस्ट असिदा रोंगमै लियांगमाई जेमे अमदि इनपुई कम्युनिटी सिंगी आर्टिस्ट डायरेक्टर प्रोड्यूसर अमसुंग मेंबर क्याना सरुयाखि इंडिया की एक ईस्ट पॉलिसी मखादा साउथ ईस्ट एशिया का फाउनबा गेटवे ओरिबा मरमना मणिपुर ललोल इतिकी यामना मरु ओइबा मफम अमा ओइहनबा यागनी हाइना चीफ सेक्रेटरी डॉक्टर पुनीत कुमार गोयलना फोंदोख्रे इम्फाल होटल की संगाई हॉल दा पांगथोकपा वर्कशॉप अमदा चीफ गेस्ट ओइना वा ngangbada wafam asi mahangna फोंदोखिबने लुहोंबगी थरोम यावबा चटखिबदगी कांगपोक्पी डिस्ट्रिक्ट की लैलोन वाइफाइदा फाजनखिबदगी थीबा खंगदना लैरिबा नगागी मियोई तरु किडनैप तौबदा सेनाबनी हाइबा कुकी खुलाई पाइबा कांगबो अमगी मियोई मरी सिक्योरिटी फोर्स ना फारे मणिपुर पुलिस न थोखिबा चेरोल अमगी मतुंग इना फारे हाइबा मियोई मरी असि कांगसुकी पाटबोंग विलेज दगी थांगखोमांग खोंसाई सही यांखै माथोई न्यू कैथेन मानबी मनाकी मोबुंग तोंगनेदगी साइकोलेट खोंसाई सही यांखै लोनमिनथांग दिमगेल सही कुंतरेट अमसुंग कामगौलान खोंसाई सही कुंथ्रानी मणिपुर पुलिस CRPF अमसुंग असम राइफल्स की कांपुना पी मोल्डिंग अमसुंग लैलोन वाइफाई इंटरविलेज रोड तसथकिबा ऑपरेशन अमदा मखोई मरी असि फागतखिबने मखोई मरी म विलेज वॉलंटियर ग्रुप की एक्टिव कादर ngakतनि हाइरे कांगपोक्पी डिस्ट्रिक्ट के मफम क्यामरमदे एंटी सोशल ओइबा मवंगदा सेल खाइबा क्राइम क्यामरम सथबा अमसुंग
नोमई पाइरगा हंदकता नागागी मियोई तरुक फाबा अदुदा सेनखिबा ngaktani haina पुलिस की चेरोल असना मराल सिरे अदुमकु मखोई फारबसु थीबा खंगदना लैरिबा नागागी मियोई तरुक अदुदी ngasi फावबा सीना नत्रगा हिंगना पुथोकपा ngamdre मरक सिदा नोने डिस्ट्रिक्ट के मनुंग चनबा खौपम एरिया दा कुकी खुलाई पाइबा मयाम अमा अनकपा मफमदा चटपा उबदगे कबुई सिंह लौ उबा चटपा किनारे हाइरे गोइतांग नागा विलेज दुईथांग जांग हारिबा मफम असिदा खुंजा खरा लौ उबा चटपा कबुई सिंह कुकी खुलाई पाइबा सिंह संगसिलक्तनबा हंजिन हंजिंग वार्निंग तौकी लौ उबा चलिबा खुंजा सिंह अदुसु कार्टिस फायरगा सतपनिना कुकी खुलाई पाइबा सिंह अदुसु संगसिलक्पा ngamkide nakal ani gi marakta lumlaga leinabana maram oiraga nomai kapnaba haibadu makti thokide adubo kaboi sing adu mafam adudagi asamba lambida senthorakhi haire India government Manipur lengak amasung kuki lalhoba group aniga suspension of operation su taunabada yauriba kuki Revolutionary Army KRA gi Army Chief Roni Hansing ngarang ayuk cycle da leba mahaki mayumda siraga leiramle masagi sehi yangkhairom suroba mioi asi overdose da siba oiga da haina launari hiram asi matangda akupa pau ngainari Ronaldo Laisrom kauba Manipur gi extro physicist amana lusingba timna thengnarakhiba chahi villain tarani thoi makhai hena suraba galaxy gi maming loktak haina mingthol pikre the astrophysical journal letters ta phonglakhiba report amagi matung ina universe asina chahi million ama helakpada ngairingai da haiba galaxy asi leirakhrabani Japan National Astronomical Observatory da researcher oina leiba Dr. Ronaldo Laisromna lusingba timna thizinbada galaxy ado handakta nauna thengnarakibani Manipur gi identity ga yamna naknaba mari leinariba Loktak Pat ki maming lauraga galaxy asigi maming Loktak Proto Cluster haina thonki Ronaldo na lusingba international researcher team asina Subaru telescope amadi James Webb telescope siznaraga malem gi lemaidagi thapna leiba mafam singda thizin humjin bagi thabak sathaduna lakhi hauze su miyoiba khunaina thizin ba yodriba galaxy ke amarum universe asigi akoibada leiram khigani haina thajinari Thawal district ke Khangabok gi horakiba Dr. Ronaldo Laisromna Tohoku University da master degree loisinduna PhD fanglaba matungda Tokyo gi NAOJ da thabak tawki Mark Laikhidraba Laisrom Mahajon Singh amadi Laisrom Sanahanbi Devi gi macha manga gi manungda khwadigi itoton bane Dr. Ronaldo na galaxy amasung evolution ga mari leinaba Thabak tharom singda thizin humjin dun lakiba Manipur gi naha oriba scientist asina thengnarakhiba report kaya tongan ba international gi astronomy publication singda phongkhiba leire piklingai dagi astronomy da thawai yauduna lakiba Ronaldo na masagi sahi 19 surokpada preliminary asteroid ama puthoki matam amagi president APJ Abdul Kalam na Ronaldo bo mana piduna ikai khumnaba utpasu laikhrabani Dr. Ronaldo Laisrom na astronomy gi lamda thizin humjin bagi thabak paikhat pagi mathakta Manipur Astronomical Society linkhatpada maroiba thodang lauki Society asigi founding coordinating su oiba Ronaldo na Manipur amadi awang nopoki state singi mahairoi kyada astronomy gi maramda mamutana khanganana ba thorang lokhatuna lakhe
State asida hujik tholiba thodok sing asigi waroisin piu hana ngasi Santhal Bazar SUDC Zamitul Ulima Santhal Chamuro awang laikai community hall da mayai lambi mera pai bising apun baluf amade amal kona senduna sit in protest tawkre protest asida saru yakiba singna kanglu furu kayana nungsi sanana hingminnarakliba iramdam Manipur ngasidi tangdu laitadaba punsi makhal amada hinghalle Kanglup Furup Sing Kaibung Kaibung Katna Hananaba Honabada Kanglup Amabu Tawoina India Lenga Sisinare Asigumlaba Tawoina Sinba Lenga Ki Tawong Asigi Waris Sindi Kamdona Purakani Aikoi Masel Gitambang Amdaba Tawdok Sing Leptana Tolok Panatana Pune Kundamina Riba Kanglup Furup Aikoigi Amato Oibagi Apunbagi Aset Pa Firep Amagaloinana Lenga Ki Tawhaidraba Tawsil Asibu Tengnabatai Su Amadinan Su Singbo Maning tawhanduna Manipurgi nungsi sanana hinglakliba Kanglup Furup Sing asibu Kaibung Kaibung Kangkhong Sahele haba wafam sing phongtokhe Haukiba May 15 da All India Congress Committee ki Schedule Caste Department asinduna New Delhi ki AICC headquarters Indira Bhavan da pangthokiba National Meeting of GCC Chairpersons AC Department Southern State ki meeting da Manipur ki mihut oina saru yakiba Manipur Pradesh Congress Committee ki Schedule Caste Department ki Chairman Ayam Okena Manipur da hojik thokliba sahi ahum helaklaba irang asigi matangda paudamkhre AICC ki General Secretary su oriba Lok Sabha ki Opposition Leader Rahul Gandhi na share loduna pangthokiba National Meeting asida AICC Schedule Caste Department ki Chairman Rajendra Pal Gautam amasung atai makok thongba lusing bakayana saru yakhi Joy Bhim Joy Samvidhan Joy Congress haina AICC na satharakpa program gi saru ama oina pangthokiba National Meeting asida Manipur Andhra Pradesh Assam Tripura Goa Karnataka Kerala Maharashtra Odisha West Bengal Telangana Punjab na chingba state singi Congress ke Schedule Caste Department ki Chairman singna saru yakhe National Meeting asida Sekmai Assembly Constituency ki BCC member amasu oriba MPCC ki Schedule Caste Department ki Chairman Ayam Okena Manipur da haukiba lising aning kulhumdoi gi May 3 dagi tholakiba irang asina Manipur da laiba SC sing yaungna Manipur gi miyam da piriba awaba saitheng kya gi matang tasu paudamki Jammu and Kashmir da thokpa terrorist ki thawongda India government operation Sindur surgical strike satharaga Manipur da terrorist ki thawong kaya satharabasu BJP government atumina yengtuna leire haike Sumang Lilabu Pambai ama oina sizinaduna Manipur da santi purakpada amasung apunbagi pangal sagatpada sobo thodang lawbiu haina governor Ajay Kumar Balana phongdokre Wafam asing asi iboyama Sumang Lila Sanglenda Manipur State Kala Academy na sinduna Yangkhaini Thoi Soba All Manipur Sumang Lila Festival hodokpagi thoramda governor na phongdokkibani Governor na maitai lona wangang laduna makata na hai Sumang Lila ga mari linaba miyoi pumna makki kathokpaga loinana tawriba thabak sing sina ngasigi phambak asi yaurakibani Sumang Lila si khunai asigi mingselni Haukraba puwaribu ngasigi mirolda khanghalli khunai asida onba purokpa amasung nungsi sanana purokpagi khulai amani Sumang Lilabu Pambai ama oina sisinaduna Manipur da santi purokpada amasung apunbagi pangal sagatpada asoba thodang lawbiu haina phongtokhe thorom asida Agriculture Minister Khuraizam Loken amadi Sumang Lila gi maroiba lusingba singsu saru yakhe Fazin kiba naga taru ki leifam khangdre haina kuki sesona phongdora khrabani mara leitaba miyoi sing adu kanana fazin kibano haiba wafam asi khananingai oi haina Naga People's Front Manipur State Unit ki President Awangbo Niumaina thadorokpa cherol amana haire mamangda fazin kiba mijam tara mari thadorokraba matungda hauzik phawba thadoroktriba naga taru ki leifamna khangde hairak libasi chatnaba yaroi Mamangda thadora kraba micham singa punna phamina kiba maramna
naga taruk adu sufakriba music adugi custody da laifam thoi mitna uhoba singna micham phabigi matang da marik chumbo wafam phongdora khraba matungda kuki se sona naga taruki laifam khangdre harak liba wafam asi chanaba yaba wafam nate karigumba kuki se sona mioi taruk adugi laifam khangdre harabadi mara leitaba micham sing adu kanana fakhibano matai mana punna phamin nakhibadagi nupi sing thadorak laga mioi taruk makha tara fajinduna thamhobani haibasi pomna makna khangnaraba wafamni hauzik phawba naga micham taruki maramda asengba wafam phongdokpa ngamdriba karigino singna ningai oi hairakle hauzik manipur da tangdu laitadaba irang kaya ama thokliba asi India lengang na thoan bani haina kokomi core committee member Ketrimem Romesna phongdokre wafam asing asi kongba nandai bam laikai da pangthokiba sit in protest amada mahangna phongdokhibani haukiba lising ani kulhumdoi gi me gi thodok asi ahan bedadi kanglup ani gi marakta thokpa thodok ama oina uramlabasu ngasidi India gi proxy war amani habasi noma gi mayek senglakle numit manga tarani da loisinba yaramba irang asi sahi ahum hena sangtharaga thamliba asini India gi proxy war asi thengnana ba ikhoi amatoina jab manana lepminarasi aikhoi gi senmilon mipal tangdana ba aikhoi gi pothok ningthina puthok lasi aikhoi gi isai susi ningthina mahai tamhalasi khongjang sangsin bada ban blockade tawraroisi kokomina sangsilakpa yamna democratic oiba khongjang singda miyamna mapung phana mateng pangbiyo haina kokomi gi core committee member Ketrimem Romesna appeal tawki iramda masigi lol mayek satnana ba honabada achoba thodang loramba hauzik milan gi lusing purel oina thau pubiramba Padmasri Dr. Waihong Gozen Maitena manung matam sadana laikidabada All Manipur Students Guardian Organization Manipur gi thaumi singna organization asigi Singzamai Sograk Pam Laikai da Labor Office da awaba phongdokre Dr. Gozena manung matam sadana laikidaba simak irol iye kidanatana leibak yoina choba menkhatpa ngamlaroi doba awatpa amadi adumak lehoragani Haibana Singba Wafam Singh Organization asigi General Secretary Sumanti Sograk Pamna thadorokpa cherol amada phongdokhe Amaromda Manipur miyam gidama achoba thogai kya puduna miyam gi yaifanana bagidamak Chen Chongjaramba Waihong Gozena manung matam sadana laikidabada awaba phongdok lehaina Committee of Civil Societies Kanglei Park CCSK gi Organizing Secretary M Joy Luwang na thadorokpa cherol amanasu haire Sahi Nauriba Miyoi Sing the social media na Maiku Sisna Bagasap Manaba Mongda Haksang Soalia in United Kingdom gi Kwadi senior order Dr. Singna Phongdokre Masai Saitara Taruk Sudriba Singna social media Sisna Bagi Matang the Pangtok Pakana Nainabagi Tauram Amada Academy Ama Medical Royal Colleges na Hai Dr. Singna Chahi Nauribangang Sing Laying Ba Matamda Kayam Kuina mobile phone Amasung social media sisinabagi habado khangdokpa mathau tai Australia yauna leibak kharda angang singna social media sisinaba thingkraba matungda malem pumbagi oina hiram asida khanaba mijeng sangnarakpaga loirana UK gi oina su sahi asigi loisilakpada matik saba thorang ama lokhat kadauri angang singbu social media sisina handabana khwadigi phaba pambai oigadauri bra haibasigi matangda akhang ahai singi marakta mod manadaba khara lairi Hiram asiga mari leinana pangthokiba khana nainabagi thoramda tongan ba campaign group yauna maikei kyadagi mapung phaba report lising humbudra rom pisinnarakhi haire Academy of Medical Royal College na pisilakpa report ki matung ina online da kahenba hingsagi thodok wathok sing yengbana angang singi pukning wakhalda asoba saitheng ama pi Social media siznabagi matang da doctor amadi atay health staff singna masa gi patient singda wakhal tahanana ba thorang lokhatpagi tangai fadaba laire maruoina numidangi matamda mobile phone paiba amasung social media siznabagi thawong mapung phana phanghanna ba honafam thoi
consultant child psychiatrist Dr. Emily Sehermarna BBC da phongdokibagi matung inadi kahenba maungda social media sisinabana maikhu sisinabaga chap manaba maungda haksang sohali habigi marik sumba khudam sangdam phangba ngamle haide kumja lising ani kuni thoida masai sahi tara mari suraba angang ama lekhidabagi matangda angang adugi imung manung na hai athuba matamda Prime Minister Sarkier Starmer unaduna masagi chahi tara taruk sudriba angang singna social media sisinabada thohalakpa khudong thibagi matangda wakatnaba thorang tauri child safety charity singna thadorokpa report amana hai lengang na British Board of Film Classification gi mawong loraga sahi nori bangang singbu karam karamba makhalgi website sisinaba yahangadage habadu lepokadori social media company singnasu chahi nori bangang sing pungning wakhal haksang soangadaba platform sing lauthokhinanaba hona phamthoi haire awang thangba Kachin state ki rare art mining well nauna amuk khudum sanabagi pandamda maru oiba border gi saruk singda kan mamong de attack sathananaba thorang tokre electric vehicle amadi wind turbine salaibada tangai fadana rare art mineral mathau taba maramna military junta gi akhanaba thorang ase laukhalakpani haina Reuters ki report amana phongtokle kumja lising ani kunma thoida military ku tawkhraba matungda tongan tongan ba ethnic group singna khudum sansin khraba mafam sing nauna amuk lausinaba juntana mafam kya da paksana military operation sathagadawri Union Home Minister Amit Shah na sensitive oiba border area singyang sinba hokre ahan boina Rajasthan Bikaner da satuna ngamkhaida oriba fibam kupna yengsin khre ngamkhai gi sarok singda central amasung state agency singna paikhaliba thabak thorom sing henama pangal kangkhat hanana bagi pandamda home minister na border area sing yengsin khibane handak ta pangthokiba BSF ki thorom amada home minister Amit Shah na smart border project paikhat bagi wafam phongdok palai khre thorang asigi matangda kilometer lising taru sangba ngamkhai gi sarok singda drone radar camera amadi surveillance system thamduna sahi amagi manungda ngamkhai section thorang kankhat halagani haire lamdam asida khundaminari bayelo furu masel marakta khaibum tahanana ba honarak leba sidagi aikhoi section se haina ames ko gi advisor loitongbam ibotombina phongdokre lamdam asida lairiba tongan ba maitegi civil society organization sing nagagi tongan ba civil society organization sing intellectual scholar academician social activist amadi masak naraba miyo sing saruk yaraduna ngasi Imphal gi hotel da mifam ama pangthoktuna native peoples committee Manipur ko balup ama semkhre hare WCC ada uzik tholibo atho asina maram oiraga India gi maru oiba mafam pumna makta CNG gi mamal kg da lupa ani gi sang de hengat khre seol ani gi manung da CNG gi mamal hengat lakpa handangna ahum subani hare mangjong nuna e pau amata fidanu national highway to thingsin khibana maram oiraduna lambi asida panduna leiba pot puba truck chongwaram khudak ta Imphal da pusilakna ba Manipur truck owners welfare association gi president Hizam Ranjit Nalusingba miyoi ahumna saba kangpo amaga chief minister Imnam Khemchan ga unaduna wa khana khre hare lambi da panduna leiriba truck sing da yariba potlam kharadi patpa pumba yaurakpada natana driver singna thengnariba khudong sadaba sing adugi matangdasu association gi mihut kangbo asina pautamki chief minister na makhoi wafam adu pukning sangna tapaga loinana lambi asi athubu matamda hangdokpa yananaba maikai kayadagi wari sanabagi thabak sathari housing maki oinadi khudong sadaba mayok na handanaba pochei phangdabagi awaba lehentanaba Imphal jiri bamlomda gari sing lakpinanaba appeal tawrakhi association gi maikedi barak thong amasung nung dalan gi diversion maya da leriba
फत्तबा लंबीसिंग अदु खुदक्ता समजिनबिननबा चीफ मिनिस्टर दा तक्सिनखि गाड़ी की वॉल्यूम हेंगलबनिना लंबी असिगी मफम खरदा काय अतोय यौरकदोरिबासी हौजिकतगी हौना येंगबिननबसु हाइजखि चीफ मिनिस्टर उनबासिदा एसोसिएशन की सेक्रेटरी एल राधा मोहन शर्मा अमसुंग एजुकेटिव मेंबर एस सुरचंद्रसु सरुक याखि हारे लोसिलकपदा मरोइबा पावमाना नगा की मियोय तरु किनेप तौबदा सेनबा कुकी मरी फारे कुकी खुलाई पाइबा मयाम सत्पा उबदगी खौपोमदा कबुई सिंगलो उब चटपा किनारे हारे केआरए की आर्मी चीफ रोनी हन सिंह सिरग लयो सही बिलियन तरागनिथोय सुरबा गैलेक्सी रोनाल्डो ना पुथोखरे रोनाल्डो लाइसोमना नौना थेगनरकपा गैलेक्सी असि लोकताक हाइना मिंगथोनख्रे हारे AICC की नेशनल मीटिंग दा हौजिक मणिपुर दा थोली बिरांगी मतांग दा पाउदमख्रे हाइना कांग्रेस की माइकेदगी फोंदोखरे लंबी दा फंदुना लेरिबा ट्रक गाड़ी सिंह पुसिलगना चीफ मिनिस्टर गा वा खनाख्रे सु अमदि ननसु सिंह मनिंग तौहंदुना मणिपुर की नुक्सीना हिमिनरकलिबा फुरुप सिंह कांगखोंग साहले हाबा वाफम फोंदोखरे मणिपुर दे इंग तप पुरकपदा सुमांग लिनाना थौदांग लौबियो हाइना गवर्नरना फोंदोरक नगा तरु की लेफम खंगदे हारकलिबसि चटनाबा यारोय हाइना NPM ना फोंदोखरे मणिपुर दे थोकलिबा इरांग सिंह असि इंडिया लेंगांगना थोहनबनि हाइना रोमेश ना फोंदोरक फुरुक मसेन की मरकता खाइबोंग ताहानना बहनरकलिबा असिदगी सेक्शन से हाइना मेस्कोना हाइरकली अमदि सोशल मीडिया ना माइक्रो सिजनबगा मानना हक्सांग सोहले हारि पिजरिबा पाउसिंग असिगा लोइनना इवनिंग न्यूज़पेपर अपडेट पिजबा मतांग असिदा लोइसिनजरे मखा तारकपदा मतम युवाफम अमु सामिनसे मतम वाफमदा पेट्रोल डीजल की ममल हेंगलक्पा पोट की ममल वांखलहनबदा लेंगाकसु यावी हाइबसिदा तामिनसे वेस्ट एशिया की लान असना मरम ओरदुना मालेम की लेबाक कया अमगी इकोनॉमी का कांगखोंग साइरगा लैरी लेबाक खरदना इकोनॉमी इमरजेंसी लाउथोकली इंडिया सु लान असगी सैथेंग साथीना नंगली मालेम की लेबाक अयामबदा पेट्रोलियम प्रोडक्ट्स की ममल यामनो वांखलकले मसी मरु ओइबा मरम स्टेट्स ऑफ कॉमर्स थिंजिंदुना मालेम की मथौ ताबा थाव सादा कुन थिंजिनखिबननी चाइना थाईलैंड बांग्लादेश श्रीलंका पाकिस्तान चिंबा लेबाक कया अमदसु पेट्रोलियम प्रोडक्ट्स की ममल साथीना वांगले इंडिया की ओइना सोहोखिबा चेवल अनि असिदा तांकक मरी रक्ता पेट्रोल अमसुंग डीजल की ममल लुपा 8 हेना वांखतख्रे हाना पेट्रोल लीटर अमगी ममल लुपा 100 योरमदबदो ख्वादिगी नौना लुपा 2 गा पैसा 64 हेंगलक्तुना पेट्रोल की ममल इम्फाल लीटर अमदा लुपा 103 पैसा 48 यौख्रे अदुगा डीजल लीटर अमगी ममलना लुपा 92 पैसा 58 यौख्रे लान असना मरम ओइरगा अहानबदा लुपा 3 गी चांगदे हेंगतख्रबा मतुंगदा अनीसुबो ओइना लुपा 1 गी चांगदा ममल वांखलखि अदुगा हंदकी असida लुपा 2 पैसा 64 असना ख्वादी कोना हेंगलक्पा ममलने नौना हेंगलक्लिबा ममल असना मथंगदा हेंगलरोय हाइबसु लैत्रे हयेंग नत्रगा हंगचितसु हेंगलक्पा यारी पेट्रोल डीजल खक्ता नतना कंप्रेस नेचुरल गैस CNG सु ममल वांखतपा असida यावरी अदुमकपु चोलुफ ओइना हेंगतखिबा LPG की
mamaldi ngasi ngarang hengalakpasida yauraktri masisu hengalakani habigi thajaba lei leiba asida sisinariba LPG gi pothok tangkhai amadi atopa leibaktagi pusilakpani aduga petrol amasung diesel gi oina disada marifuga manga gi sangda mapandagi pusilakpani mapandagi pusilakpa pot oibanina pot sing asigi mamal aikhoina tahange natraga hengatlage haiba yade adumakpo miyamda phangalliba petrol amasung diesel gi mamal asidi central excise x ki senpham ama yamna chawna yauri masi liter amada lupa 18 paisa maubudra romne masigi sumathakti state na petroleum products sing the loba value added tax ki senpham asisu liter amada chawrakna lupa 18 paisa 10 rom lauri dealer gi commission transport amasung supply da sangwa senpham amasung atai tax mayam ama hapsilaba tungda petrol liter amada lupa 103 helakpani diesel gi su chamagi mayada yausilakpani sungdoktriba thau gi mamal wangkhalakpadagi sentana loramba excise tax ti lupa 10 laukidrabani adubo state ki oinadi hauzik phawa india da tathanaba amata yaudre leiba ama chawkhat paibasi leibak tu da energy kayam yamna sisinaribagi habadu yenglaga leplebasu yai india na sisinariba energy ga china ga sisinariba energy ga china na yamna heli masina taklibadi leibak adugi economy na india dagi heli haribani micham miyam sathok sasin lalol itik industry lawu singu bana singba hiram kudimakta thaugi mamal hengalakpana sathiraba khudong sadaba mayok nagane hana lupa kun piraga tongba yaramba public transport system ado lupa kuntra yorakani nongthakki lambi da chatpadasu atongmal wangkhalakani aikhoina chari thakliba sisinariba polam khudingmakkisu wangani aduga thabak su nomliba lairaba singi khusumaldi hengalak loi asumna india gi miyamna hojik saitheng phangba haunarak adubo india ge tei miyamna wanariba chang adudagi manipur gi miyamna wabane hengani maramdi national highway number 2 da kuki amasung naga furup animaki marakta sauna unkhanarapana lambi asida pot puba gari amata sanakidre adumakpu atopa lifeline ama oriba imphal jiribam lambi national highway kuthaga taretadi mapung phaba scot ka loinana pot puba truck sing amasung petroleum products sing pusilakle national highway number 2 da pusilakpa pot ki mamalga national highway kuthaga tareta pusilakpa pot ki mamalga ani asi yamna khenai imphal dimapur lambi da pusilakpa pot ki mamal kg amagi arumbada transportation charge oina lupa ahum hapkalaga imphal jiribam lambi da lai masimagna hana tilau kg amada lupa kuntra da yolambado lupa kuntra go hundoi yaugani masigi mathakta amuk diesel gi mamal hengalakki bana maram oiraga atopa lupa aniga amaga amuk hengalakpa taragadi manipur si leirak khulakta tilhau kg amada lupa nifu piba haibasi masana tarai masida sunatana mana masingsu imphal dimapur lambida pusilak lambani adubo haujikti imphal jiribam lambida laklabanina matam sangba helakpadagi patli haiduna pusilau haiba yadre asumna imphal da mana masing gi mamalsu sathina wangkhatle asigumba tanfam asida manipur lenga ki consumer affairs food and public distribution department ki officer singna khwairambal kethal da pot ki mamal hengat prahaina surprise visit tawi haribasi afaba khongthangni haiba ngamde state asigi economy kangkhong sai khrabani national highway su kanagumba kharna thingzilaga thambana lengana karimata tawba ngamdrabani asigumba tanfam asida marirak hana petroleum products singi mamal su hengat khrabani pumnama asigi mathakta pochegi mamal sibo imphal da kanana leplibage chamber of commerce leirami madusu hingkhidre haujiki pot ki mamal lalonba singna lepcha khrabani madusu lanpham mayaida mata asida panjaning bo famdi pot ki mamal wangkhal hanbada lengak su yauribani haiba khangbiu mamal hengal haloi hairagadi hana kanglon ama sembiu haiba afam asi thamjari pumnamapu pusparani laisum namukana
ꯈꯨꯔꯨꯝꯖꯔꯤ Hojik tabikhre numidang wairam fongliba pausi singdagi lokachaba maroiba pausi lathokchariba 90.0 WAHONG radio gi thoram gi maka chathajarpada miku kharagi matung live phone in program thoram saruk yaminasi 7005707808 amuktangana 7005707808 number sida call to biduna thoram saruk yabiyo
अहनब मक्तद मेगाहर्ट्ज 90.0 दा संदोकचरिबा वाहोंग रेडियो की लांथोकचरिबा लाइव फोन इन प्रोग्राम थौरम सरुक याबिरिबा तोंगान तोंगानबा प्लेटफॉर्म सिंग द ताबिरिबा मिजेंग ताबिरिबा खुदिंगमपु हन्नना थागतचरी तराम नोकचरी पुमनोकपु तोंगान तोंगानबा प्लेटफॉर्म सिंग द 90.0 वाहोंग रेडियो खुसेम रेडियो मणिपुर ऑनलाइन रेडियो लोइनना आईएसकॉम होम चैनल 129 GDPL इलाइट टीवी एसके टीवी YouTube channel द वाहोंग रेडियो मदि डायमंड टीवी Facebook page द सरुक याबिरिबा खुदिंगमपु हन्नना थागतचरी पुमनोकपु सुरजित कुमनचा अमदि जेमिगो जमरिना खुमजरी थौरम सिद सिजनजरिबा नंबर अमुक्तंग हाइबिबिनो 7005 707 808 अमकना 7005 707 808 नंबर सिदा कॉल तवियो लाथोकचरिबा लाइव फोन इन प्रोग्राम थौरम सरुक याबियो तोंगान प्लेटफॉर्म सिंग द ताबिरिबा मिजेंग ताबिरिबा खुदिंगमपु थागतचरी लाइवचेट लेबिरिबा सिंग ngahektang leiraga pajage ahamba call lokhachage ahamba call se ino lokhatbiu hello tara mochari sir mingal fam ga habiyo sarai kumbi leira chobodagi bor kogje sa sir sa singuna birabo tajare sa ke mathinga sabirage sise sa asin moina tajare sa sir ngasigi live phone program asida karam sai tabiningi sir dalangmai mona sakpa nahak yaugdraba gi punchi si leirang satraba lekoni na se hoba atam sai dum ta tajare sa sir kana tamen dum sai jibo sir tabining basi ming oina panjararoi wahong video bu thawa yauna tabiriba punamaka dum tamin nazarga sa खुदोल तमजगे सर न खनबिरकबा सर गे सई से मतेम तंग खुदोल तमबिरम याबरो सर ना सर मते कितन सक्चर मगे सा ना याउद्रबा आइगी पुंसी से लैरांग सातबा लैकोनी abal thokaba ahin aselo chendare ta thank you hanna tagachari thank you sir khanbirak paisai kudol tamjage lalambam imogi khonjeldagi sakki veisai nahak yaudraba haina sehori veisai ni myam puna taminasi kudol tamjari nahak yaudraba aigi punsi se lairang satraba laikoni abal thokraba aigi nahak yaudraba aigi punsi se thamoy sena nungsiruba thamoy kaina ba oiramne thamoy sena nungsiruba thamoy kaina ba oiramne punsi khან자루마 punsi gi laiman bu oi hore
ꯅꯨꯡꯁꯤꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗ꯭ꯔꯤ ꯃꯈꯩ ꯃꯨꯠꯂꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗ꯭ꯔꯤ ꯃꯈꯩ ꯃꯨꯠꯂꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤ ꯐꯥꯎ ꯀꯧꯈꯤꯅꯤ ꯆꯠꯈ꯭ꯔꯕꯤ ꯅꯪꯕꯨ ꯀꯧꯈꯤꯅꯤ ꯆꯠꯈ꯭ꯔꯕꯤ ꯅꯪꯕꯨ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯔꯥꯡ ꯁꯥꯠꯇ꯭ꯔꯕ ꯂꯩꯀꯣꯜꯅꯤ ꯊꯥꯕꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕ ꯏꯁꯩ ꯃꯌꯦꯛꯅꯣ ꯅꯍꯥꯛꯄꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯄꯨꯟꯁꯤꯗꯨ ꯃꯄꯨꯡ ꯐꯥꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯥꯔꯤ ꯍꯧꯖꯤꯛꯀꯤꯕꯨ ꯅꯪꯒꯤꯗꯤ ꯐꯥꯈꯤꯅꯤ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯀꯣꯜ ꯑꯃꯗ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯦ ꯂꯩꯔꯥꯡ ꯑꯝꯇ ꯁꯥꯠꯂꯝꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯂꯩꯀꯣꯜꯗꯨꯒꯤ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯔꯦꯝꯕꯒꯨꯝꯕꯅꯤ ꯁꯤꯅꯤ ꯄꯨꯟꯁꯤꯗꯣ ꯂꯩꯔꯥꯡ ꯁꯥꯠꯇ꯭ꯔꯕ ꯂꯩꯀꯣꯜꯒꯨꯝꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯗꯤ ꯍꯧꯔꯝꯕꯅꯤ ꯅꯥꯄꯤꯅ ꯑꯌꯥꯝꯕ ꯍꯧꯔꯝꯗꯣꯏꯔꯥ ꯇꯤꯡꯒꯪꯒꯨꯝꯕ ꯑꯗꯨꯅꯤ ꯏꯁꯩꯁꯦ ꯀꯩꯅꯣꯝꯅꯤ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯒ ꯍꯩꯖꯗꯦꯗ ꯑꯩꯈꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯏꯅꯥꯎ ꯆꯦꯃꯤꯒꯤ ꯗꯥꯏꯂꯣꯒꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝꯅꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯦꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤ ꯁꯨꯄ꯭ꯔꯤꯌꯥ ꯈꯥꯡꯉꯝꯅꯦ ꯁꯥꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯊꯥꯖꯗꯦ ꯃꯦꯗꯝꯅ ꯉꯁꯤ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯝ ꯆꯥꯛ ꯏꯁꯤꯡꯗꯤ ꯎꯅꯕꯤꯔꯕ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯖꯗꯤꯌꯦ ꯃꯩ मुꯠꯈꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯑꯝꯇ ꯇꯥꯒꯦ ꯀꯨꯏꯔꯦꯅ ꯈꯜꯂꯝꯕꯅꯦ ꯃꯩꯅ ꯇꯧꯕ ꯗꯤꯁꯇꯔꯕꯁꯦ ꯐꯖꯅ ꯇꯧꯏꯀꯣ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯗ ꯍꯦꯛ ꯁꯦꯗꯤꯡ ꯇꯥꯕ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯨꯝꯕ ꯃꯨꯠꯄ ꯃꯁꯤꯗ ꯑꯣꯏꯔꯦꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯔꯥꯎꯖꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯌꯨꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ इमानब सिदगा चामिन कांदरी नुंगाई करिगिनो हार कांद ngaरो मांगबो यावरमदोइनि तांजादुदा थागचरी मैडम ngसिगि थौरम सिद सरुग याबिरकबा मैडम करम बैसै ताबिगनि अक्षमा मजिन थपा कयाद नकनारमबन तबदो अदो इसैदुदा ताजगे हाय हाय इसैजिदि सैहौ इसै अनिजे अखोइबु करियु हाइबनो सिद फम्मगा सुम लैगिदरा इनाउ इबानिबो कुरो तमजगे खनबिरक पैसै मैडम ताबिनिंग कना कना हापिगनि ताबिनिंग बजे कोई वाहोंग रेडियो बुथवाया वन ताबिरिबा डायमंड टीवी एंगिरिबा लाइव टाक लैबा पुना मका पुना तामिन नजरगे कुरो तमजगे खनबिरकबा मैडम गी सै मतेम तंग कुरो तमबियु मैडम केमदा सजरके कयादनक नारंबनो नंग आईकी पुंसी से नसीबी कयादनक लबनराबा नरबसु कंगनदाबु कंगनबा अमृदो असिरा कनाबगी पल हाय बदो मचेक सिंतंग हत्तरगे असिरा कायनाबगी पल हाय बदो नत्रा यम फजबैसैनि खनबिरक पैसै
Kudol tamjagi madam gi sei ma'am puna taminasi. Thagachari. Asem amarjit ki konjal dagi sakhi bai sei kayada narambano. Haina seuri bai sei ni kudol tamjari. Kayadanak narambano nang aigi punsi se ngasidi kayadanak na labharaba punarabasu khangadabagum kaunaba ngamdedo asira kaina bagi panhai bado asira kaina bagi panhai bado kaya janak narambano nang aigi punsi se ngasidi kaya janak na labnaraba Unarabasu khangadabagum kaunaba ngamdedo asira kaina bagi panhai bado asira kaina bagi panhai bado kaya janak narambano Aibu uraga nokjarambi nana ngasidi karigi haina daba putliba Aibu uraga nokjarambi nana ngasidi karigi haina daba putliba Hangingbani wahang se nangi thamoida Hangingbani wahang se nangi thamoida Yengjabasi natana hangjabadi ngamdedo Yengjabasi natana hangjabadi ngamdedo Kaya janak narambano nang aigi punsi se ngasidi kayadanak na labnaraba unarabasu khangadabagum kaunaba ngamdedo asira kaina bagi panhai bado asira kaina bagi panhai bado kaya janak narambano Badile raba thamo hai khino manana nungsi badile raba thamo noluk na thang nangi khong thang
ꯅꯣꯂꯨꯠꯅ ꯊꯥꯡꯈꯤꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯣ ꯆꯜꯂꯝꯕ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯣ ꯆꯜꯂꯝꯕ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ngashiri kayada nakna lapnaraba unarabasu khanadabagum kaunaba ngamrero asira kainabagi panhalbado asira kainabagi panhalbado kayada nakna rambano Thank you hanana thagachari imana khan meramna khan biramba isai yam phajaba isai ni naknaramba kaya lapna khiba thajadaba naksin narakani thajadaba kaya na naksin nakhiba kongai ni tawdabu nungsinari ba kuding mak kaina gani khanglaga loinana nung thungnagani khallaga nungsina khibadi amta yawramoi bidi magi nongdam khol isor magi thawinsin he gaijin bu thoram saruk yabiri ba kuding mak hanana thagachari live chat library ba sing ten na pajagi madam thonawjum pakpi taram nokchari thoram saruk yabirakma saugaijum dayananda Tangjum Sandharani Tagachari Thoram Saruk Yabirakpa Ibeya Ima Kurumayum Imabu Taram Nokchari Mabimala Koncham Alangbam Ravita Tagachari Laima Moirang Madam Ramita Sanasam Madam Anjali Chingtam Taram Nokchari Madam Pramotare Madam Susila Okram Tonawjum Pakpit Tambaldong Biloitong Bam Tagachari Thoram Saruk Yabirakpa Sir Gandaluwang Taram Nokchari Fazakre Day Say Sian Sutakpire Madam Susila Okram Imabimala Koncham Kompak Tagachari Thoram Sida Saruk Yabirakpa Tawal Kiam Dagi Saruk Yabirakpa Sir Buhanana Tagachari Sir Sahid Tagachari Pawung Laisram Radha Singh Ningthozum Thoiva Sir Ningthozum Thoiva Sir Visu Tagachari Ivema Tokchom Taram Nokchari Madam Susila Imabimala Koncham Nitu Lai Tagachari Thoram Saruk Yabirak Liba Kudingmak Pathok Chabda Sitanantaba Yarugasu Mamna Waro Vidanaba Nolukchari Safam Medha Tagachari Thoram Saruk Yabirakpa Ima Kunjesori Madam Thonawjum Pakpi Nitu Lai Ima Ibemcha Ningthozum Tagachari Lata Leima Madam Sutaram Nokchari Thoram Saruk Yabirak Liba Kudingmak Loina Nang Sigi Facebook Ta Saruk Yabirak Pasing Tandang Na Pabi Now Pia Mangang Lasam Taking Rosni Koizam Taram Nokchari Samarandra Higuzam Taram Nokchari S. Hanti James Iringbam Taram Nokchari Pomna Puhanana Tagachari Makata Tarak Thoram Sigi Caller Lokachagi Call Lokat Be now Hello Hello sir Good evening Taram Nokchari sir Mingal Pham Gai Biu sir ai Samarkandagi Insibam Khatani sir film section kajage Sir Karam Sita Beningi film section Race Rose Hariba film we don't push Parang Sakpa so over Parina Wakal Itag Aure have the Kazage sir Sir Tabin me happy get bro Tabing is the craft today Chandrakundagi I more than enjoy Tata Tabung Mama Butumbi Inilwang Maman Tukomba Hariba Chitiga Saga Pulbatum Tabin sir Tagachari Sergey Kanbirak Paisai Kudol Tamsagi Red Rose Angangba Atar Gulab Hariva film Asidagi Kanbirak Paisai ni Angangba Dar Gulab Haisidabu
इनाउ करी करी हाइबा तारे अंगांगबा सिदाबु करी दवदा सिजिनै हनना था चरी खुदोल तमसगे फिल्म ममिंग से रेड रोज हारिबा फिल्म सिदगी खनबिरकपा इसैनी पुष्परनी की नाइटों कोंजलदगी सखिबा इसै मैमदा खुदोल तमजरी तामिनसी वाखल इथक हौरे how
Thank you. Hanana Tagachari, Thorom Sarugya Virakpa, Yamfazaway, same as you can be Remy, Babung. Hanana Tagachari, Wakali Tak Hore. Isay Kainomni. Tagachari Sarugya Viriba Kuding Mug. Tuan platform sing the Taviriba Sarugya Viriba Kuding Mug Hanana Tagachari, Madam Gita Tokshom Tagachari. Kasi sa tiye mayam nahangi ke kulo lupa handa kakta mugya na pongdok sarik libada ngairi mani kay noda adu minus upang tak pi ganu yung kaibam Helen Tagachari thoram sida sarugya birakpa Sarat Kumar Sharma pawong busu taram nokchari Madam Tangjum Sandhyarani Sir Ningthojum Toiva Gandaluwang Thoram Saruk Yavirak Liba Kuding Magpuan na Tagachari Chacho Winaurim Ibem Hul Taram Nokchari Thoram Sida Saruk Yavirakpa Loina na Facebook Tamyo Itara Tarit Saruk Yaviri Baguding Maghana na Tagachari Tendak na Pazagim Madam Anita Raskumari Rosten Koizum Hemanta Babita Tagachari Thoram Saruk Yavirakpa Sir Lysrum Taking Tagachari Saruk Yavirakpa Tonga platform sing the Taviri ba Michang Taviri ba Madam Anjali Chingtam Taram Nokchari Makatataragpa Thoram Sigi caller Lokat Chage in our call packet view. Hello. Hello. Taram Noksari, Mingle from Gabiung. Madam Kamatin Sabirage. Now, see life for in program Masita Karam Saita Biningi. Atiagi Minoki Mandati or man for the couple. I give Madam Tabining with me happy get bro. Let's chat and we do the TV. Tazi itu mayangga tazi nida tazi topletar. Kudol tamzage kan birak liba Madam gi say. Mayam pun nataminasi. Atiagi minok hariva film asidagi. Mandakini ginaitum konjal dagi sakhive say. KHS Kishore Kumar gi mayekta G Sur Sandra Sermana serang live say ni taminasi.
Hanana Thagachari, Yam Fazabe Say Makanbirakpa Aigi Nungsibadi Atia Mahakna Lady Makai Laying Dana Lay Yani Heaven Isay Sina Hairisi Aigi Nungsibadi Atiana Sakini Wari Loiresida Nadra Atia Si Karaikanda Atia Hariba Atia Si Dumak Laying Dana Lay Gadaba Atiani Pritibi Male Mahakna Loop Krabasu Isingi Lairol Nung the Loop Krabasu Atia Mark the Laying Dana Leogani Aduna Aigi Nungsibadi Atiana Sakini Warizi Romance the loire ko ma'am. Tagachari sarugya viriba to one platform sing the taviriba cutting mark. Matangi collar local chedringi in out jemmy the gee say matang ma'am punatamina ye crava saktamni. Saktamni thamoida loli thamoida chena ye khraba saktamni thamoida loli thamoida chena hongkhino nangi thamoi ado hongkhino nangi thamoi ado ye khraba saktamni thamoida ye khraba saktamni thamoida sholabi siklani Thabal na tangjabi nangi nungsi mai thongni amamba na tangjabi nangi kuchuni aigi na yata from boiribi saktamni thamoida sholabi siklani se anira amuktang loiraba maponi leirami haiba kudam ase mutana leiba oisanu khraba saktamni thamoida sholabi siklani hakti hongkhino nangi thamoi ado limbiyo aibo nungsi nungsina ye khraba saktamni thamoida
ꯃꯥꯏꯀꯩꯗ ꯅꯪꯇꯒꯤ ꯑꯣꯏꯅ ꯊꯃꯣꯏꯁꯦ ꯂꯥ ꯔꯥ ꯂꯥ 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 ꯂꯥ. Thank you. Hanana Tagachari, now Jamie Konjaldagi is a Yam Pazaway say a moment Puna Taminakre. Donadonba platform sing the Libri Bakuting Mapuan and Tagachari, Luin and a Cheta, Inaugi, say the Kubahong, Kubirakpa reaction Kaya Bibirakpa, Kuting Mapuan and Tagachari, Pong Janda Kumar, Natana Taram Nokchari, Mabimala Conchum, Sarugabiri was saying Tantana Pazaki, Loshilakpada, Hosiki and Eddie. Tagachari mayambu thagapirappa. Thoramasigi caller Aruiba call Lokachagi. Ma'am Puna Sarugaminasi. Hello. Lo good sir sarani bo ham da khunjari. Taram noksari. Good evening, Madam Butaram Nokchari Hanana Tagachari. Madam Latokchari Bangasigi live phone in program Karambay Say Tavigani. Sara ye matami soina tage. La chami magina abi be senda tage. Lystrom Mamagi Karambay Say Obido Madam. Nung siba tamji ba la para kaina mai sa pa na ba ha aduma ha bani. Kudol Tamsagi, Madam the Kanbirak by say, Ma'am Puna Taminasi. Tavining Bakana Vigani, Madam. Benin ba te kanogi koi ita me sa wan jing dagi. Adugo koi latte lai do mayam ga adugo mo hi do platform mayam puna magatai ba mayam puna makatami na jagi sa ni so. Thank you, Madam Tava. Kudol Tamsagi, Madam the Kanbirak by say. Isay se Matem Tan Kudol Tambiba Yabro, Madam. Yeah, kau ki kau be ni. Koi man na ai bo ja. Anta ngangin. Matem Tan Kudol Tambiba. Nung siba tambiba lapara kaina ba mai chala na ba thamoi na ngoi na na ba sa sai da thuk la ge suai da ani. Thank you. Kudol Tamzagi, Ma'am Puna Taminasi, Madam the Kanbirak by say, Lystrom Memagi Konjal the Gisaki by saying, Nungsiba Tambiba Lakpara, Kaina Maisa Lang Naba. Sari sa. Thank you. Kaina Maisa Lang Gado Boergadi Nungsiba Tambige, Hiragasu. Kaina Bagi Maisa Kangba, Mataukaram na Kangani, Hana Takpiraga Nungsiba Masak Tambiu. Kudol Tamzari.
makta tumba chaba khanglakare ahin nukil ani makta tumba chaba khanglakare nandi dama khallubada punsi sintha kaurure shana potpum khallure o nusiba tambiba lakara kainaba maisa lanaba kana laite taibang sida thamoi tira kubinaba kana laite taibang sida thamoi tira kubinaba nanta nadi khanglamgani waraba aigi punsina kanagi damakta hingiba o nusiba tambiba lakara kainaba maisa lanaba thamoide laiman oinaba latluba murti oiradara nungsiba tambiba lakbara nungsiba tambiba lakbara Hanana Tagachari, Sarugya Viriba, Tonga platform sing that lay Viriba, Isay Semeam, come down Vige. Isay six. Kudita Bada Kari Haitare, Tamo is a crass Sonja Binina. Nang Sonda Bra, kodi sonde kodi amkal Tamoy Krakan Bra, Nang di Nungi, Tamoy Nina. ate murti ni have Hoye, Nang di Nungi Tamoy Nina, want the Pali, do not Tamoy, Kalaram Nina. matang na Losilak Pasida say Matang Mam the Kurotam Zagi. Puna Sarugaminasi, Soikilan Kibiarugasu, Mam the Waro, we Sargi Mato Tamzarga say Amatang Kurotam Zagi. Yening Hundabakui, Yening of the Huntua, Yangzira Natraga, Singsil Lazira. chingsin mena patro Singsin Benapabra. tap na pwede sina Hadaki, puncting the Chinjale, and the Chinjale. chinga je hojala And then the Tagachari Sergi Konjal the Gisakiba say, Chingsin Bire, Ivu Nangin and Acta. Harry Bay says, Kurotam Zagi, Mampuna Taminasi.
nangna aibu nangina nakta punsin bire nangi nungsi kisina nangina nakta punsin bire nangi nungsi kisina aibu nathanunda aibu punsigi aibu nathanunda aibu punsigi chingsin bire nangna aibu nangina nakta punsin bire nangi nungsi kisina Leikolda satlaronaning tamna akan banong lay latlasu latlagi ng kindanaba pulage nung si kisina ay gihang labat hamon leikolda pulage chena punsigi lingdanava chingsin bire nang naivu nangina nakta punsin bire nangi nungsi kisina La 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 sumhat pire nanggi mijena lot na yeng ba mis na duna thadok la roi nang bu punsigi oi na satlaro nang nang aigi leikol sida pul chena punsigi lengdanava chingsin bire nang naivu nangina nakta punsin bire nangi nungsi kisina aibu nathanunda aibu punsigi aibu nathanunda aibu punsigi chingsin bire nang naivu nangina nakta punsin bire nangi nungsi kisina. Thank you. Lantok sa kibu matamda soy kilan kiba kaya yorum lagasu ma'am na waraw binanaba ma'am da amukan nanolog chari. Now dudi lantok chari ba thoram sigi makat sa tazarak pada ma'am da amukudol tamzagani inspector dayagi hanjin episode listing amaga nifu mari subatangkak mayam pun nasarug yamin nasi YouTube amati Facebook ta library basing nasi giwana yam patok sa kitre waro biroi tendang na pazarong ke madam Hemanta Babita
Sarojini Sarubam Tagachari, Madam Hemanta Babita, Madam Nana Kabarambam, Hanana Tagachari, Rosni Koijam, Tauram Sarup Yabirak Pasar, Lies from the King, Kuning Magbu Tagachari, Loinana, YouTube, live streaming the live video, Tentak Napabi, you know. Yungkaibam Helen, Tram Nokseri, Susila Okram, Mutung Langlembi, Mimula Kosam, Suranjoy, Tram Nokseri, Yungkaibam Helen, Rosmani, Tram Nokseri, Promote Taurem, Hanana Tagachari, Kuding Magbu, Tongan platform sing the Konjal Loina Tabiriba Madi, Medjing Tabiriba Kuding Magbu, Amukahana, Mam Tagi, Laptok Chabaki Abalokjagi, Ponopu, Surjit Kumanjamadi, Jamie Grozamanina, Kurumjari. WAHONG Radio! WAHONG Radio! WAHONG Radio! 90.0! Shatlare Kang look kaya punlare Etin pamore punnamaki Awanungai pota pammi Leita laira kaida matawai simi leikoluri WAHONG Radio WAHONG Radio WAHONG Radio, WAHONG Radio, hey! WAHONG Radio, 90.0. Awaba Phongdokchaba Aikhoi Khwai Miyamgi Marakta Achouba Maira Paibigi Thau Pubiramba Thanga Haisnam Lekaidagi Tanglaba Ima Haisnam Asangbi Devi na Lekhidabada Imung Manungi Maikaidagi Awaba Phongdokchari Haukiba Tang Taramapan Thamanga English Singani Kungataru Ingagi Humni Panbale Papukpa Numita Brindavan Prapti Oikre Chaliba Thasigi Tang Kunga Humdoi Thamanga English Singani Kungataru Ingagi Tere Ni Panba Thangja Numita Asti Sanjay Lokhucharaba Matungda Lagliba Thasigi Tang Kuntraga Mathoi Thamanga Ilisingani Kungataru Ingagi Taramangani Panba Nomaiji Numita Lekhidrebigi Saddadin Shorat Numit Thogle Maramasina Lekhidrebiga Tinabiramba Imung Manunga Disha Khangja Hogdraba Singna Matam Sana Lengbirakuna Harinam Sarbin Oibiranaba Diamond TV WAHONG Radio Gi Thongda Paujenjari Ayuk Pung Mapan Taba Matamda Chirakatpa Nongthel Pung Ama Sankritan Hauba Paujenjariba Sri Haisnam Premjit Singh Machanupa Loinana Mahaki Sagi Natei Imung Manung Mafam Thanga Horing Chingyang Community Hall Admission Open Zivan Hospital Gi Unit Amo